Feedback channel na tabiri singbo ikai khumna jabag loina na ngasi November gi tang mapan ingkumza lising ani kunmathoi lebak pokpa numit ki komjin bapau lobirasi Bharat ki Pradhan Mantri Narendra Modi na Bharata demonetization tawkhibagi yamna athuba warep lawkhibadu sahi manga fare matamdagi awaba bank tapung kaya chupna line lepkhiba miyamna ngasi su ningsingnari Numit Yankhaini khaktabu pibiyu miyamna pamnariba Bharat adu ayakna pigani leibak miyamgi awaba ayak su khangjai aigi thamoidasu China phawi haiduna demonetization gi matamda Goa da pangthokkiba mifam amada haikibadu ngasi su inauta nauri ngasi chahi manga gi tungda Bharat ki miyam amasung birodi dal singna demonetization gi mahi adu karino haina leingaki mafamda wahang kaya thamlakli Bollywood ki maming lairaba actor Shahrukh Khan media dagi lotlaga airport tagi satin amuba amagi marum thupna kana khangandana mahaki personal security guard singa thokre haina paugi chi amana palli asumna Shahrukh Khan na media bu thawairam dagasi maikai marida video footage amasung photo sing viral oirakli Bharata mai chatpagi awaba adu thengararoi maramdi kharani mamangda Bharata koilagi stock watle haina pauche kaya da phongkhibadu hanna amuk October thasida koilagi stock ta awat palaiti haina pauche amana palli kendra gi koila mantri Prahlad Joshi na paumising unawada waphamsi pankhibani Delhi gi Jantar Mantar da Assam Minorities Student Union na thak thak nikhankre wakat kaya puraduna amsu ki thaumisinga Delhi yauna changsinkre wakat sing adugi manungda Bharat ki nagarik singbu atamnana lam takhaiduna awabada tahallibabu yaningdaba phongdoki Azan Fakir gi mingda University ama Aligarh Muslim University gi branch ama amasung Bagh Hazarika gi mingda Sainik School ama Assam da thamnanaba wakat su phongdoki lam takhaibada yaukhiba mioi khuding Bharat basini haina dabi tawraduna Aadhaar card pinanaba dabi tawbaga loinana NRC ki thabak thauramsing yamna yangna loisinaba su taksinki asigi sumathakta Goria Moria Singhi Autonomous Council amasu pinaba dabi kaya yauba memorandum amasu Pradhan Mantri gi mafamda pisinki Assam dagi mioi mangabu tongan ba hiramda Padma Shri Award piduna ikai khumnakre chauthok chaningai oirabadi Bharat ki maming lairaba oncologist Dr. Ravi Kananda Su hairiba Padma Shri Award asi Bharat ki Rashtrapati Ramnath Kovind na khushinarakre Dr. Ravi Kananda Silchar Cancer Hospital da director oina thabak puriba singthaningai oiraba cancer specialist ni mahakpu ikai khumnarakpasida Barak tampak ki mipum khudingda harauba phongdoknarakli lamdingda encroacher singbu takhaibagi khongjang hokre khongjang asida bulldozer samu amasung atai machinery sing sijanaki Nazrul kauba mioi amana forest ki lamsida lam amadagi mioi kaya puraktuna khunda hankiba haibagi wafam Chief Minister Dr. Hemanta Biswa Sharma na phongdokre Nazrul gi mathakta FIR ama pikhatkre athuba matamda faragani Nazrul bu fagatnabadi asumna lam konsinbada chenaba department ki mioi singbu khangba ngamlagani haina wafamsu Chief Minister na thamlakhi Assam gi marakki mikhalda Congress amasung atopa party singna yamna sathina maithiba matung Assam gi rajniti da angakba ahongba ama lakli Congress ki MLA taramanga na numidang khudingi Chief Minister gi yumda chatuna unabagi aronba paw ama lakli thajaba yaba paw ama na hairi Congress ki luchingba Rakibul Hasan su AGP da chongsilaba yana leiri ngarang Assam Police na fajin kraba hanagi Chief Minister oiramba Hiteswar Saikia gi machanupa Ashok Saikia jamin phangkre National Public School Guwahati gi mahiroi taruk nauna COVID positive oire haukiba nomaiji numitasu school asigi mioi tara nauna COVID positive oiki asumna lepa leitana COVID positive oirakpasida school asigi hostel amasung school numit taret ni thingjillagani haina school authority na lauthokre Manipur Assembly election na Naksil Lakpagaloina Manipur ki rajniti da su ahong kaya lagle
चीफ मिनिस्टर एन बीरेन की मयानिपा सगोलबन केंद्र की कांग्रेस एमएलए आर.के. इमो अमसुंग साइकुल केंद्र की एमएलए यामथुंग हाउकिप बीजेपी दा चंखरे एलजेपी की अमतंगाइरबा एमएलए कराम श्यामसु था सिगी तांग 13 दगी बीजेपी दा यावरगनी हाइरी मणिपुर की बॉक्सिंग सानरोय एमसी मेरी कॉम दा पद्म विभूषण अवार्ड अमसुंग दी बेम्बेम दा पद्मश्री अवार्ड पीदुना इकाई खुमनकरे आसाम की करीमगंज डिस्ट्रिक्ट की सिविल हॉस्पिटल अमदा डॉक्टर अमना नुपी अमदगी लुपा 3,000 हेन डिमांड तौरंबगी ऑडियो रिकॉर्डिंग अमा सोशल मीडिया दा वायरल ओइरपदगी मेडिकल फ्रेटर्निटी दा अचोबा वाथोक अमा ओइरे अंगांग उनगदबा नुपी असी करीगुंबा ऑपरेशन तौरबदी लुपा 15,000 पियु हाइरंबनी अदुबो नॉर्मल ओइना अंगांग उनरकलबा तुंगदा डिस्चार्ज तौबगी मतमदा nga chananaba लुपा 3,000 पिरमु हाइबा वाफम लेरकपना वाफम असी चाउथोरकपनी सेल डिमांड तौरंबा डॉक्टर अदु नीलाद्रि शेखर दास कवि हाइरी पाउलोय जरे फीडबैक चैनल ना तादिरिबसिंगबु अमुक हन्ना इकाई खुमनजरी अमसुंग चैनल असिबु लाइक शेयर अमदि सब्सक्राइब तौसनबियु।